News Live-ꯒꯤ ꯃꯥꯏꯀꯩꯗꯒꯤ YouTube ꯆꯦꯅꯦꯜꯕꯨ ꯍꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯗꯨꯗꯤ YouTube ꯆꯦꯅꯦꯜ ꯍꯥꯡꯕꯤꯅꯤꯡꯕ ꯕ꯭ꯔꯗꯔꯁ ꯑꯃꯁꯨꯡ ꯁꯤꯁꯇꯔꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ 100% ꯁꯦꯐ ꯑꯦꯟ ꯖꯦꯅ꯭ꯌꯨꯟ ꯁꯄꯣꯔꯠ ꯑꯦꯟ ꯀ꯭रिꯌꯦꯁꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯆꯒꯅꯤ꯫ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯐꯂꯥꯏꯟ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ YouTube ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯗꯤ YouTube ꯆꯦꯅꯦꯜ ꯂꯣꯒꯣ, YouTube ꯊꯝꯕꯅꯦꯜ, ꯇꯥꯏꯇꯜ, ꯗꯦꯁꯀ꯭ꯔꯤꯞꯁꯟ, ꯀꯤ-ꯋꯥꯔꯗ, SEO, ꯍꯦꯁꯇꯦꯒ, ꯑꯦꯗ ꯇꯦꯛꯁ, YouTube ꯆꯦꯅꯦꯜ ꯀ꯭ꯔꯤꯌꯦꯠ, ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯁ ꯐꯤꯅ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 1,000 ꯑꯣꯏꯖꯒꯅꯤ꯫ ꯃꯐꯝꯅ ꯅꯝꯕꯣꯜꯗ ꯑꯣꯏꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ News Live-ꯄꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯑꯥꯒꯁꯀꯤ ꯗꯦꯠ 18 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯗꯥꯎ ꯌꯥꯕ ꯃꯇꯝꯅꯤ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤ, ꯁꯦꯜ ꯐꯪꯒꯅꯤ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ, ꯄꯟꯊꯗꯅ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯧꯔꯣ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯀꯣꯝꯂꯥ ꯃꯆꯨ, ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤꯒꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯕꯁꯨ ꯑꯐꯕ ꯃꯇꯝꯗꯤ ꯂꯥꯛꯄ ꯍꯧꯔꯦ꯫ ꯌꯦꯠꯂꯝꯕꯁꯤꯡ ꯅꯪꯅ ꯉꯝꯂꯅꯤ, ꯂꯟ ꯆꯪꯂꯛꯂꯅꯤ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯂꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ, ꯂꯣꯏꯅꯅ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕꯅ ꯍꯦꯜꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ, ꯁꯦꯜ ꯊꯨꯝꯒꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯍꯨꯠ ꯄꯨꯟꯁꯤꯗꯤ ꯑꯀꯥ ꯑꯀꯨꯝꯅꯤ, ꯈꯟꯗꯣꯛꯄꯤꯌꯨ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯑꯁꯪꯕ ꯃꯆꯨ, ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯨꯛꯅꯤꯡ ꯋꯥꯕ ꯍꯧꯔꯅꯤ, ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯂꯥꯛꯂꯅꯤ, ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯑꯉꯧꯕ ꯃꯆꯨ, ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯗꯥꯎ ꯌꯥꯕ ꯑꯣꯏ, ꯄꯣꯠꯆꯩ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ, ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄꯅ ꯍꯦꯟꯒꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ, ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯩꯅ꯭ꯌ ꯔꯥꯁꯤꯒꯤ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯒꯅꯤ, ꯈꯪꯍꯧꯗꯕ ꯃꯔꯝ ꯀꯌꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯕ, ꯇꯛꯁꯤ ꯁꯣꯟꯕ, ꯃꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯌꯥꯕ ꯂꯩ, ꯆꯦꯛꯁꯤꯟꯁꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ, ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯇꯨꯂꯥ, ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯦ, ꯊꯥꯖꯗꯅ ꯂꯥꯏꯕꯛ ꯐꯕ ꯌꯥꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕ ꯉꯝꯂꯒꯅꯤ, ꯂꯟ ꯊꯨꯝ ꯐꯪꯂꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯂꯩ ꯃꯆꯨ ꯑꯃꯗꯤ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ, ꯏꯁꯥ ꯑꯅꯥ ꯂꯣꯏꯕ, ꯈꯔꯆ ꯍꯦꯟꯅ ꯆꯠꯄ, ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯥꯡꯆꯦꯠ ꯃꯆꯨ, ꯂꯣꯏꯅꯅ ꯃꯃꯥꯡ ꯑꯃꯁꯨꯡ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ, ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩꯒ ꯎꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯏ꯫ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ, ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯀꯔꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ, ꯑꯉꯝ ꯑꯊꯧꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯌꯥꯝꯅ ꯐꯪꯕ, ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯐꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯎꯠ ꯃꯆꯨ, ꯂꯣꯏꯅꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯌꯦꯛꯅꯕꯗꯒꯤ ꯑꯀꯤꯕ ꯐꯪꯏ, ꯑꯆꯧ ꯑꯁꯥꯡꯅ ꯌꯦꯡꯊꯤ, ꯑꯐꯥ ꯑꯄꯨꯟ ꯅꯪꯕ, ꯆꯈꯥꯎ ꯅꯥꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯤꯒꯣꯛ ꯃꯆꯨ, ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯍꯦꯜꯂꯤ, ꯃꯩꯗꯒꯤ ꯆꯦꯛꯁꯤꯜꯂꯨ, ꯍꯛꯆꯥꯡ ꯀꯌꯥ ꯐꯔꯣꯏ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯍꯤꯔꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ, ꯃꯤꯒ ꯃꯨꯛꯅꯕ ꯌꯥꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ, ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯗꯥꯎ ꯌꯥꯕ ꯃꯇꯝꯅꯤ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤ, ꯁꯦꯜ ꯐꯪꯒꯅꯤ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ, ꯄꯟꯊꯗꯅ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯧꯔꯣ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ
ꯀꯣꯝꯂꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤꯒꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯕꯁꯨ ꯑꯐꯕ ꯃꯇꯝꯗꯤ ꯂꯥꯛꯄ ꯍꯧꯔꯦ꯫ ꯌꯦꯠꯂꯝꯕꯁꯤꯡ ꯅꯪꯅ ꯉꯝꯂꯅꯤ, ꯂꯟ ꯆꯪꯂꯛꯂꯅꯤ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯂꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕꯅ ꯍꯦꯜꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ, ꯁꯦꯜ ꯊꯨꯝꯒꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯍꯨꯠ ꯄꯨꯟꯁꯤꯗꯤ ꯑꯀꯥ ꯑꯀꯨꯝꯅꯤ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯑꯁꯪꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯨꯛꯅꯤꯡ ꯋꯥꯕ ꯍꯧꯔꯅꯤ, ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯂꯥꯛꯂꯅꯤ, ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯑꯉꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯗꯥꯎ ꯌꯥꯕ ꯑꯣꯏ, ꯄꯣꯠꯆꯩ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ, ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄꯅ ꯍꯦꯟꯒꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯠ ꯇꯤꯟꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯩꯅ꯭ꯌ ꯔꯥꯁꯤꯒꯤ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯒꯅꯤ, ꯈꯪꯍꯧꯗꯕ ꯃꯔꯝ ꯀꯌꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯕ, ꯇꯛꯁꯤ ꯁꯣꯟꯕ, ꯃꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯌꯥꯕ ꯂꯩ, ꯆꯦꯛꯁꯤꯟꯁꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯇꯨꯂꯥ, ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯦ, ꯊꯥꯖꯗꯅ ꯂꯥꯏꯕꯛ ꯐꯕ ꯌꯥꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕ ꯉꯝꯂꯒꯅꯤ, ꯂꯟ ꯊꯨꯝ ꯐꯪꯂꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯂꯩ ꯃꯆꯨ ꯑꯃꯗꯤ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ, ꯏꯁꯥ ꯑꯅꯥ ꯂꯣꯏꯕ, ꯈꯔꯆ ꯍꯦꯟꯅ ꯆꯠꯄ, ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯥꯡꯆꯦꯠ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯑꯃꯁꯨꯡ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ, ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩꯒ ꯎꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯏ, ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯀꯔꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ, ꯑꯉꯝ ꯑꯊꯧꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯌꯥꯝꯅ ꯐꯪꯕ, ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯐꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯀꯣꯝꯂꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯎꯠ ꯃꯆꯨ ꯂꯣꯏꯅꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯌꯦꯛꯅꯕꯗꯒꯤ ꯑꯀꯤꯕ ꯐꯪꯏ, ꯑꯆꯧ ꯑꯁꯥꯡꯅ ꯌꯦꯡꯊꯤ, ꯑꯐꯥ ꯑꯄꯨꯟ ꯅꯪꯕ, ꯆꯈꯥꯎ ꯅꯥꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯍꯦꯜꯂꯤ, ꯃꯩꯗꯒꯤ ꯆꯦꯛꯁꯤꯜꯂꯨ, ꯍꯛꯆꯥꯡ ꯀꯌꯥ ꯐꯔꯣꯏ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯍꯤꯔꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ, ꯃꯤꯒ ꯃꯨꯛꯅꯕ ꯌꯥꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯒꯤ ꯐꯣꯜ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫